Hi mꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯇꯔꯥꯝ ꯅꯣꯛꯆꯔꯤꯌꯦ. ꯉꯁꯤ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ. ꯉꯁꯤꯗꯤ ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯦ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦꯅ ꯃꯥꯏꯔꯦꯟꯁꯤꯃ ꯐꯖꯅ ꯊꯣꯡꯊꯔꯦ. ꯈꯤꯜꯂꯒ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯈꯤꯇꯪ ꯁꯥꯇꯛ ꯇꯧꯅ ꯈꯔ ꯑꯃ ꯁꯨꯖꯜꯂꯦ. ꯑꯗꯨꯗꯨꯒ ꯁꯤꯅ ꯍꯋꯥꯏ ꯃꯨꯕꯤꯒ ꯌꯣꯡꯆꯥꯛꯀ ꯍꯋꯥꯏ ꯊꯔꯥꯛ ꯈꯔ ꯑꯃ ꯊꯣꯡꯕ ꯑꯃ ꯍꯥꯞꯆꯜꯂꯦꯕ, ꯁꯥꯛ ꯑꯣꯏ ꯀꯩ ꯑꯣꯏ. ꯑꯗꯨꯗꯨꯒ ꯁꯤꯁꯦ ꯂꯐꯨꯊꯔꯣ ꯀꯥꯡꯍꯧ ꯑꯃ. ꯑꯗꯨꯗꯨꯒ ꯁꯤꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ, ꯄꯥꯐꯣꯔ ꯃꯀꯛ ꯍꯥꯏꯇꯥꯔꯦ, ꯁꯨꯝ ꯁꯥꯏꯒꯦꯅ. ꯑꯗꯨꯒ ꯁꯤꯗ ꯀꯣꯠꯅꯕ ꯂꯦꯇꯨꯁ ꯈꯔ ꯍꯥꯞꯄꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ. ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯈꯔ ꯂꯥꯝꯃꯦ. ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯦ ꯑꯝꯇ ꯍꯩꯊꯖꯈꯤꯒꯦ. ꯃꯍꯤꯒ ꯐꯖꯅ ꯍꯥꯞꯇꯕꯤꯗ ꯈꯤꯇꯪ ꯊꯣꯡꯊꯕꯅꯤ. ꯍꯥꯎꯗꯣꯏꯖꯥꯠꯅꯤ. ꯍꯥꯎꯅꯦ. ꯂꯐꯨꯊꯔꯣ ꯀꯥꯡꯍꯧꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯔꯤꯕ ꯑꯝꯇ ꯌꯦꯡꯒꯦ. ꯕꯦꯁ ꯇꯥꯏ. ꯃꯤꯃꯤ ꯁꯤꯡꯖꯨꯁꯤꯗꯤ ꯂꯦꯝ ꯊꯥ ꯌꯥꯗꯦ. ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯤꯗꯤ ꯐꯖꯅ ꯍꯥꯎꯔꯦꯍꯦ. ꯅꯍꯥꯟꯈꯩ ꯆꯥꯔꯨꯗꯕꯩꯔ ꯀꯩꯅꯣ ꯀꯨꯏꯔꯦꯕ. ꯂꯐꯨꯊꯔꯣ ꯀꯥꯡꯍꯧꯁꯤꯒ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯤꯗꯤ ꯉꯥ ꯀꯩꯀꯥ ꯑꯝꯇ ꯀꯩꯝꯇ ꯌꯥꯎꯗ꯭ꯔꯁꯨ ꯐꯖꯅ ꯍꯥꯎꯔꯦ.
ꯃꯤꯃꯤ ꯁꯤꯡꯖꯨꯁꯤꯅꯒ ꯍꯥꯎꯕꯁꯤꯗꯤ ꯍꯥꯏ ꯀꯥꯟꯗꯦ ꯆꯥꯛ ꯃꯔꯨꯝ ꯃꯨꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯛ ꯃꯨꯔꯦ ꯂꯣꯕ ꯍꯧꯔꯦ ꯑꯁ ꯉꯁꯤ ꯏꯟꯖꯥꯡ ꯃꯊꯦꯜꯁꯤꯗꯤ ꯐꯖꯅ ꯍꯥꯎꯔꯦ ꯑꯁ ꯉꯁꯤ ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯤꯗꯤ ꯐꯖꯅ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯆꯥꯛꯀ ꯂꯥꯝꯕꯅꯦ ꯒꯣꯔꯣ ꯒꯣꯔꯣ ꯆꯪꯈ꯭ꯔꯦ ꯃꯌꯥꯝ ꯍꯥꯎꯕꯁꯨ ꯈꯨꯍꯥꯎ ꯑꯃ ꯇꯧꯔꯦ ꯉꯁꯤꯗꯤ ꯃꯊꯦꯜꯁꯦ ꯑꯆꯝꯕ ꯉꯥꯛꯇ ꯑꯣꯏꯇꯥꯔꯒꯁꯨ ꯆꯥꯕꯁꯨ ꯐꯖꯅ ꯆꯥꯁꯟꯈ꯭ꯔꯦ ꯆꯥꯛꯁꯨ ꯐꯅ ꯌꯥꯝꯕꯅꯦ ꯑꯩꯅ ꯄꯨꯊꯣꯔꯛꯏꯕ ꯍꯤꯟꯖꯥꯡꯁꯨ ꯂꯣꯏ ꯆꯥꯁꯟꯈ꯭ꯔꯦ ꯑꯝꯇ ꯂꯦꯝꯗ꯭ꯔꯦ
ꯌꯦꯡꯊꯔꯛꯄꯗ ꯂꯣꯏ ꯁꯤꯠ ꯅꯥꯟ ꯂꯩꯔꯝꯃꯦ ꯑꯗꯣ ꯌꯥꯝꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯂꯣꯏꯁꯨ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯒꯨꯝ ꯄꯨꯔ ꯂꯥꯛꯆꯔꯒꯦꯀꯣ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ